ꯃꯅꯤꯄꯨꯔ ꯀꯣꯄꯤ ꯑꯦꯟ ꯄꯥꯁ ꯍꯤꯌꯔꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯇꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯆꯪꯉꯛꯄꯒꯤ ꯗꯦꯠꯁꯤꯡ ꯑꯗꯨ ꯑꯗꯣꯝ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯔꯤꯚ꯭ꯌꯨ ꯈꯔ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ, ꯚꯤꯗꯤꯑꯣꯗꯨ ꯃꯤꯅ ꯚ꯭ꯌꯨ ꯌꯦꯡꯕꯤꯔꯦ, ꯑꯗꯨꯒ ꯑꯗꯨꯗ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯄꯗꯨꯅꯈꯔ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗ ꯄꯩꯁꯥ ꯁꯥꯏ꯫ ꯑꯗꯨꯗꯣ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯦꯠ 11 ꯅꯠꯇ꯭ꯔꯒ 12ꯇ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯅꯤ꯫ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯄ ꯑꯗꯣ 100x ꯁꯨꯕꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯦꯠ 21 ꯅꯠꯇ꯭ꯔꯒ 26ꯇꯒꯤ ꯑꯗꯣꯝꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯃꯦꯟꯁꯤꯟꯈꯤꯕ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯗ ꯃꯦꯟꯁꯤꯟꯈꯤꯕ ꯕꯦꯡ ꯑꯦꯀꯥꯎꯟꯗꯨꯗ ꯆꯪꯉꯛꯀꯅꯤ꯫ ꯑꯗꯨ ꯆꯪꯉꯛꯄꯗꯨ ꯑꯃꯦꯔꯤꯀꯥꯗꯒꯤ ꯗꯣꯂꯔꯗ ꯑꯣꯟꯊꯣꯛꯑꯒ ꯏꯟꯗꯤꯌꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯊꯥꯔꯛꯀꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯋꯤꯐ ꯀꯣꯗ ꯍꯥꯏꯅ ꯆꯪꯒꯅꯤ꯫ ꯁ꯭ꯋꯤꯐ ꯀꯣꯗꯇꯨ ꯃꯦꯟꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯁ꯭ꯋꯤꯐ ꯀꯣꯗꯇꯨ ꯐꯖꯅ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯄꯩꯁꯥ ꯊꯥꯔꯛꯄꯗ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯑꯥꯗꯒꯤ ꯊꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯐꯪꯕꯁꯤ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯗꯣꯝꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡ ICICIꯒꯨꯝꯕ HDFCꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯝ ꯆꯪꯉꯛꯄꯁꯨ ꯌꯥꯎꯋꯤ꯫ ꯑꯗꯣ ꯁꯨꯇꯤ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯅꯤ ꯗꯦꯠꯁꯤꯡ ꯑꯁꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯑꯗꯣꯝꯅ $100 ꯑꯗꯣꯝꯒꯤ ꯑꯦꯗꯁꯦꯟꯁ ꯑꯦꯀꯥꯎꯟꯗ $100 ꯍꯦꯛ ꯁꯨꯕꯒ ꯄꯦ ꯑꯥꯎꯠ ꯑꯁꯤ ꯇꯧꯊꯣꯔꯛꯀꯅꯤ꯫ ꯊꯦꯡꯛ ꯌꯨ꯫